ꯑꯩꯈꯣꯏꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤ ꯑꯍꯨꯝꯅꯤ, ꯅꯨꯄꯤ ꯑꯅꯤ ꯅꯨꯄꯥ ꯑꯃ꯫ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯍꯟꯅꯤ꯫ ꯏꯈꯥꯗ ꯏꯅꯥꯎꯅꯨꯄꯤ ꯑꯃꯒ ꯏꯄꯥꯅꯨꯄꯥ ꯑꯃꯒꯅꯤ꯫ ꯑꯩꯈꯣꯏꯁꯦ ꯚꯔꯥꯗ ꯂꯩꯕꯅꯤ꯫ ꯅꯨꯃꯤꯠ ꯑꯗꯣ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 7:30 ꯇꯥꯔꯦ꯫ ꯑꯩ ꯇꯦꯕꯜꯗ ꯂꯥꯏꯔꯤꯛ ꯄꯥꯔꯒ ꯂꯩ꯫ ꯃꯇꯝ ꯑꯁꯦ ꯂꯥꯟꯒꯤꯁꯨ ꯌꯥꯝꯅ ꯀꯟꯕ ꯃꯇꯝꯅꯤ꯫ ꯕꯕꯥꯗꯤ ꯀꯦꯝꯞꯇ ꯂꯩꯈꯤ꯫ ꯃꯇꯝ ꯑꯁꯤꯗ ꯏꯃꯥꯅ ꯃꯄꯥꯟꯗ ꯐꯤ ꯁꯥꯔꯤ꯫ ꯏꯅꯥꯎꯅꯨꯄꯤꯒ ꯏꯄꯥꯅꯨꯄꯥꯒꯅ ꯐꯃꯨꯡꯗ ꯍꯤꯞꯄꯒ ꯐꯣꯟ ꯌꯦꯡꯉꯒ ꯂꯩꯕꯅꯤ꯫ ꯃꯇꯝ ꯑꯁꯤꯗ ꯀꯥꯡꯁꯤ ꯈꯦꯡꯉꯛꯄ ꯃꯈꯣꯟ ꯇꯥꯔꯛꯄꯗꯒꯤ ꯏꯃꯥꯅ ꯑꯩ ꯊꯣꯛꯇ ꯌꯥꯔꯔꯣꯏ, ꯅꯪ ꯑꯉꯥꯡ ꯑꯅꯤꯁꯤꯒ ꯂꯩꯃꯤꯟꯅꯔꯣ ꯍꯥꯏꯔꯝꯃꯒ ꯏꯃꯥꯁꯦ ꯊꯣꯛꯈ꯭ꯔꯦ꯫ ꯃꯇꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯃꯥ ꯄꯣꯛꯄ ꯃꯄꯥ ꯑꯩꯒꯤꯅ ꯄꯨꯄꯨꯅ ꯃꯣꯏꯒꯤ ꯁꯥ ꯊꯣꯡꯉꯤ, ꯆꯥꯔꯨꯁꯤ ꯂꯥꯛꯑꯣ ꯍꯥꯏꯕꯗꯒꯤ ꯑꯩꯗꯤ ꯁꯥꯗꯣ ꯑꯩꯅ ꯆꯥꯕ ꯁꯥ ꯑꯣꯏꯗꯕꯒꯤ ꯑꯗꯨꯃꯛ ꯂꯩꯍꯧꯔꯦ꯫ ꯑꯗꯨꯒ ꯏꯄꯥꯅꯨꯄꯥꯒ ꯏꯅꯥꯎꯅꯨꯄꯤꯒꯗꯤ ꯄꯨꯄꯨꯅ ꯄꯨꯔꯒ ꯆꯠꯈ꯭ꯔꯦ꯫ ꯄꯨꯄꯨꯅ ꯆꯠꯂꯝꯗꯥꯏꯗ ꯍꯥꯏ, ꯅꯪꯕꯨ ꯅꯊꯟꯇ ꯂꯩꯕ ꯌꯥꯒꯗ꯭ꯔꯥ? ꯅꯃꯥꯁꯨ ꯂꯩꯇꯦ ꯅꯄꯥꯁꯨ ꯂꯩꯇꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯅ ꯌꯥꯅꯤ ꯄꯨꯄꯨ, ꯆꯦꯆꯦ ꯍꯣꯏꯁꯨ ꯂꯣꯏꯅ ꯂꯩꯌꯦꯅ ꯈꯨꯝꯃꯤ꯫ ꯑꯩꯈꯣꯏꯒꯤ ꯕꯕꯥꯒꯤ ꯃꯆꯤꯟ ꯃꯅꯥꯎꯁꯨ ꯚꯔꯥ ꯑꯁꯤꯗ ꯂꯣꯏꯅ ꯂꯩ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯀꯩꯁꯨ ꯈꯟꯗꯦ, ꯏꯁꯥꯗ ꯀꯤꯕ ꯐꯥꯎꯗꯦ꯫ ꯑꯗꯨꯅ ꯑꯩ ꯏꯊꯟꯗ ꯑꯗꯨꯃꯛ ꯂꯩꯍꯧꯔꯦ꯫ ꯑꯩ ꯏꯊꯟꯗ ꯂꯩꯕ ꯃꯇꯝꯗꯣ ꯀꯀꯥꯒꯤ ꯃꯆꯥ ꯑꯩꯒꯤ ꯗꯗꯥꯁꯦ ꯂꯥꯛꯑꯦ꯫ ꯑꯗꯨꯒ ꯃꯥꯅ ꯑꯩꯒꯤ ꯂꯥꯏꯔꯤꯛ ꯈꯔꯁꯨ ꯍꯩꯇꯕꯁꯤꯡ ꯇꯥꯛꯄꯤ꯫ ꯑꯗꯨꯕꯨ ꯃꯥꯗꯤ ꯃꯁꯥꯗꯣ ꯏꯪꯉꯦꯅ ꯐꯃꯨꯡꯗ ꯀꯥꯈꯠꯈ꯭ꯔꯦ꯫ ꯑꯩꯗꯤ ꯂꯥꯏꯔꯤꯛꯇꯣ ꯑꯗꯨꯝ ꯄꯥꯔꯒ ꯂꯩ꯫ ꯗꯗꯥꯅ ꯑꯩꯅ ꯈꯪꯗꯕ ꯌꯥꯎꯔꯛꯄ ꯀꯥꯟꯗ ꯍꯪꯉꯛꯑꯣꯅ ꯍꯥꯏꯔꯝꯃꯦ꯫ ꯑꯩ ꯀꯣꯏꯁꯟ ꯑꯃꯒꯤ ꯑꯟꯁꯔ ꯈꯪꯗꯕꯒꯤ ꯍꯪꯒꯦꯅ ꯃꯥꯏꯁꯦ ꯂꯩꯊꯣꯔꯛꯑꯒ ꯗꯗꯥꯅ ꯍꯤꯞꯄꯤꯕ ꯐꯃꯨꯡꯂꯣꯝꯗ ꯂꯥꯛꯄ ꯃꯇꯝꯗ ꯀꯥꯡꯈ ꯃꯈꯥꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯩꯕꯗꯧꯅ ꯏꯁꯥꯗ ꯐꯥꯎꯔꯛꯈꯤ꯫ ꯃꯁꯤꯗꯒꯤ ꯑꯩꯅ ꯀꯥꯡꯈ ꯃꯈꯥꯗ ꯂꯩꯔꯤꯁꯦ ꯀꯅꯥꯅꯣꯅ ꯏꯁꯥꯗ ꯈꯪꯅꯤꯡꯕ ꯐꯥꯎꯕꯗꯒꯤ ꯃꯨꯟꯅ ꯌꯦꯡꯁꯤꯜꯂꯨꯕ ꯃꯇꯝꯗ ꯀꯥꯡꯈ ꯃꯈꯥꯗ ꯃꯁꯝ ꯏꯁꯥꯡ ꯁꯥꯡꯅ ꯃꯃꯤ ꯑꯅꯤꯗꯨꯅ ꯏꯃꯨ ꯉꯥꯡꯅ ꯑꯩꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯈꯤ꯫ ꯃꯇꯧꯗꯨ ꯎꯕꯗ ꯑꯩ ꯏꯁꯥꯗ ꯑꯀꯤꯕ ꯐꯥꯎꯕꯗꯒꯤ ꯃꯥꯏꯁꯦ ꯊꯨꯅ ꯑꯣꯟꯊꯣꯛꯑꯦ꯫ ꯑꯩ ꯊꯨꯅ ꯂꯥꯏꯔꯤꯛꯁꯦ ꯂꯣꯏꯁꯤꯜꯂꯦ꯫ ꯑꯗꯨꯒ ꯌꯨꯝ ꯃꯅꯨꯡꯗ ꯂꯩꯕ ꯀꯤꯕꯗꯒꯤ ꯑꯩ ꯃꯄꯥꯟꯗ ꯆꯦꯟꯊꯣꯔꯛꯑꯦ꯫ ꯑꯩ ꯗꯗꯥꯗꯁꯨ ꯃꯄꯥꯟꯗ ꯊꯣꯛꯀꯦꯅ ꯍꯥꯏꯔꯝꯗꯦ꯫ ꯑꯩꯅ ꯃꯄꯥꯟ ꯊꯣꯛꯈꯤꯕꯗꯒꯤ ꯗꯗꯥꯁꯨ ꯃꯄꯥꯟꯗ ꯊꯣꯛꯂꯛꯑꯦ꯫ ꯑꯩ ꯅꯨꯃꯤꯠꯇꯣ ꯉꯥꯏꯍꯥꯛꯇꯪꯗꯤ ꯏꯁꯥꯗ ꯑꯀꯤꯕ ꯐꯥꯎꯋꯦ꯫ ꯃꯤꯠꯇꯁꯨ ꯁꯛꯇꯝꯗꯣ ꯑꯗꯨꯝ ꯎꯔꯒ ꯂꯩ꯫ ꯑꯩ ꯀꯔꯤ ꯋꯥꯈꯜꯗꯒꯤꯅꯣ ꯈꯪꯗꯦ, ꯑꯀꯣꯏꯕꯗ ꯁꯨꯝ ꯌꯦꯡꯉꯛꯄ ꯃꯇꯝꯗ ꯂꯥꯞꯇꯛꯅ ꯀꯦꯝ ꯑꯃ ꯁꯥꯔꯤꯕꯗꯨꯒꯤ ꯃꯅꯥꯛꯇ ꯅꯨꯄꯤ ꯑꯃ ꯑꯉꯧꯕ ꯐꯤꯖꯣꯜ ꯁꯦꯠꯂꯤ, ꯃꯈꯨꯠꯇ ꯆꯩꯁꯨ ꯑꯃꯁꯨ ꯄꯥꯏ꯫ ꯅꯨꯄꯤꯗꯨꯅ ꯑꯩꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯉꯒ ꯃꯈꯨꯠ ꯑꯅꯤꯗꯨꯅ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯃꯈꯨꯠꯇꯨꯅ ꯈꯜꯂꯛꯈꯤ꯫ ꯑꯩ ꯀꯔꯤ ꯋꯥꯈꯜꯅꯣ ꯈꯪꯗꯦ, ꯏꯁꯥꯗ ꯅꯨꯄꯤꯗꯨꯒꯤ ꯃꯅꯥꯛꯇ ꯈꯪꯆꯠ ꯆꯠꯅꯤꯡꯕ ꯑꯃ ꯐꯥꯎꯔꯛꯈꯤ꯫ ꯑꯩꯈꯣꯏꯒꯤ ꯕꯔꯥꯁꯤꯒꯤ ꯑꯣꯏꯔꯨꯝ ꯊꯪꯕꯗ ꯄꯨꯈ꯭ꯔꯤ ꯃꯆꯥ ꯑꯃꯅ ꯀꯦꯝꯗꯨꯒ ꯊꯠꯅꯩ꯫ ꯑꯗꯨꯕꯨ ꯂꯥꯟꯅꯕ ꯎꯅ ꯁꯥꯔꯒꯗꯤ ꯂꯩ꯫ ꯑꯩ ꯃꯗꯨ ꯂꯥꯟꯊꯣꯛꯑꯒ ꯆꯠꯀꯦ ꯇꯧꯕ ꯃꯇꯝꯗ ꯗꯗꯥꯁꯤꯅ ꯑꯩꯒꯤ ꯈꯨꯠ ꯐꯥꯔꯛꯈꯤ꯫ ꯑꯩꯉꯣꯟꯗ ꯗꯗꯥꯅ ꯍꯥꯏ, ꯅꯪ ꯀꯥꯏ ꯆꯠꯇꯣꯏꯅꯣ? ꯑꯩꯅ ꯑꯁꯤꯒꯤ ꯀꯦꯝꯞꯁꯤꯒꯤ ꯃꯊꯛꯇ ꯀꯥꯔꯒ ꯁꯥꯟꯅꯁꯦꯅ ꯈꯨꯝꯕꯗ ꯗꯗꯥꯅ ꯅꯪꯕꯨ ꯉꯥꯎꯔꯕꯣ, ꯍꯧꯖꯤꯛꯁꯦ ꯅꯨꯃꯤꯗꯥꯡꯅꯦꯅ ꯍꯥꯏ꯫ ꯑꯗꯨꯕꯨ ꯑꯩ ꯗꯗꯥꯅ ꯍꯥꯏꯕꯗꯨ ꯇꯥꯗꯦ꯫ ꯑꯩ ꯗꯗꯥꯒꯤ ꯃꯈꯨꯠꯇꯣ ꯀꯟꯊꯠꯂꯒ ꯊꯣꯡꯗꯨ ꯇꯪꯈꯥꯏ ꯑꯃ ꯂꯥꯜꯂꯦ꯫ ꯗꯗꯥꯁꯤꯅ ꯇꯥꯟꯅꯔꯒ ꯑꯩꯕꯨ ꯐꯥꯔꯒ ꯁꯨꯃꯥꯡꯂꯣꯝꯗ ꯄꯨꯏ꯫ ꯃꯇꯝ ꯑꯗꯨꯗ ꯉꯁꯥꯏ ꯑꯩꯅ ꯎꯈꯤꯕ ꯅꯨꯄꯤꯗꯣ ꯀꯦꯝꯞꯇꯨꯗ ꯂꯩꯕ ꯎꯈꯤꯗ꯭ꯔꯦ꯫ ꯑꯩ ꯀꯣꯏꯂꯩ ꯂꯩꯔꯒ ꯌꯦꯡꯕ ꯃꯇꯝꯗ ꯅꯨꯄꯤꯗꯨ ꯊꯣꯡꯒꯥꯜꯂꯣꯝꯗ ꯑꯃꯨꯛ ꯂꯦꯞꯄꯒ ꯂꯩꯔꯝꯈꯤ꯫ ꯑꯩ ꯅꯨꯄꯤꯗꯨꯗ ꯃꯨꯟꯅ ꯑꯃꯨꯛ ꯌꯦꯡꯉꯒ ꯂꯩ꯫ ꯃꯇꯝ ꯑꯁꯤꯗ ꯅꯨꯄꯤꯁꯤꯅ ꯑꯃꯨꯛ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯑꯣ ꯍꯥꯏꯕꯒꯨꯝ ꯃꯈꯨꯠꯇꯨꯅ ꯈꯠꯇꯨꯅ ꯑꯩꯕꯨ ꯀꯧꯔꯛꯈꯤ꯫ ꯃꯁꯤꯗꯒꯤ ꯑꯩ ꯅꯨꯄꯤꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯦ꯫ ꯅꯨꯄꯤꯗꯨꯁꯨ ꯑꯩꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯕꯗꯒꯤ ꯃꯥꯁꯨ ꯑꯩꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯈꯤ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯕꯔꯥꯗ ꯂꯩꯕ ꯂꯥꯏꯁꯪꯗꯨꯒꯤ ꯃꯄꯥ ꯌꯧꯔꯛꯄ ꯃꯇꯝꯗ ꯗꯗꯥꯁꯤꯅ ꯑꯃꯨꯛ ꯑꯩꯒꯤ ꯈꯨꯠ ꯐꯥꯔꯛꯈꯤ꯫ ꯏꯆꯟ, ꯅꯪ ꯅꯁꯥꯗꯣ ꯀꯩꯅꯣꯝ ꯇꯧꯔꯦ, ꯂꯥꯛꯑꯣ ꯗꯗꯥꯒ ꯆꯠꯁꯦ, ꯅꯪꯅ ꯆꯠꯅꯤꯡꯉꯤꯕ ꯃꯐꯝꯗꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯅ ꯍꯣꯏ ꯊꯣꯡꯒꯥꯟꯗ ꯊꯣꯛꯁꯤꯗ, ꯏꯃꯥ ꯂꯥꯛꯄ꯭ꯔꯥ ꯌꯦꯡꯁꯤ ꯍꯥꯏꯕꯗ ꯃꯥꯁꯨ ꯍꯣꯏ ꯊꯣꯛꯁꯦ ꯍꯥꯏꯕꯗꯒꯤ ꯗꯗꯥꯒ ꯑꯩꯒ ꯄꯨꯟꯅ ꯊꯣꯛꯑꯦ꯫ ꯃꯇꯝ ꯑꯁꯤꯗ ꯅꯨꯄꯤꯁꯦ ꯃꯅꯤꯡꯂꯣꯝꯗ ꯁꯨꯝ ꯍꯜꯂꯒ ꯆꯠꯈꯤ꯫ ꯃꯉꯛꯇꯨꯁꯨ ꯍꯥꯏꯔꯒ ꯑꯗꯨꯝ ꯃꯅꯤꯡꯂꯣꯝꯗ ꯆꯠꯈꯤ꯫ ꯃꯥꯅ ꯆꯠꯈꯤꯕꯗꯣ ꯑꯩꯒꯤ ꯋꯥꯈꯜꯗ ꯃꯥꯅ ꯆꯠꯈ꯭ꯔꯤꯁꯦ ꯗꯗꯥ ꯌꯥꯎꯕꯒꯤꯅꯤ ꯈꯜꯂꯒ ꯑꯩꯅ ꯗꯗꯥꯗ ꯁꯥꯎꯅ, ꯗꯗꯥ ꯅꯪ ꯌꯥꯎꯔꯛꯀꯅꯣ, ꯑꯩ ꯏꯊꯟꯗ ꯆꯠꯀꯦ ꯍꯥꯏꯕꯗ ꯗꯗꯥꯅ ꯑꯩꯁꯦ ꯉꯥꯡꯉꯦ꯫ ꯑꯉꯥꯡꯅ ꯅꯨꯃꯤꯗꯥꯡꯁꯤꯗ
ꯊꯣꯡꯒꯥꯟꯗ ꯅꯊꯟꯗ ꯊꯣꯛꯀꯦ ꯍꯥꯏꯁꯦ ꯀꯩꯅꯣꯅ ꯉꯥꯡꯉꯤ꯫ ꯑꯩꯁꯨ ꯁꯥꯎꯅꯤꯡꯗꯅ ꯆꯤꯟ ꯈꯨꯝꯃꯤ꯫ ꯗꯗꯥ ꯏꯕꯥꯅꯤꯁꯦ ꯃꯔꯩ ꯌꯦꯠꯅꯩ꯫ ꯃꯇꯝ ꯑꯁꯤꯗ ꯏꯃꯥ ꯍꯜꯂꯛꯑꯦ꯫ ꯑꯩ ꯏꯃꯥ ꯂꯥꯛꯄ ꯎꯕꯗꯒꯤ ꯊꯨꯅ ꯆꯦꯟꯁꯤꯜꯂꯒ ꯋꯥꯔꯤ ꯄꯨꯡꯕ ꯇꯝꯃꯤ꯫ ꯏꯃꯥꯅ ꯄꯥꯈꯠꯅ ꯏꯃꯨꯡꯗ ꯆꯪꯉꯁꯤꯅ ꯄꯨꯁꯤꯜꯂꯦ꯫ ꯑꯗꯨꯒ ꯈꯩꯖꯨ ꯂꯩꯈꯥꯝ ꯑꯣꯛꯊꯣꯛꯑꯦ꯫ ꯑꯩ ꯑꯍꯥꯟꯕꯗꯗꯤ ꯀꯩꯝ ꯈꯜꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯈꯩꯖꯨ ꯂꯩꯈꯥꯝ ꯃꯅꯝꯗꯣ ꯇꯥꯕꯗꯒꯤ ꯏꯁꯥꯗ ꯑꯣꯅꯤꯡꯕ ꯐꯥꯎꯔꯛꯈꯤ꯫ ꯑꯩ ꯁꯥꯎꯅ ꯏꯃꯥꯗ ꯍꯥꯏ, ꯏꯃꯥ ꯈꯩꯖꯨ ꯂꯩꯈꯥꯝꯗꯣ ꯊꯥꯔꯛꯀꯅꯣ꯫ ꯏꯃꯥꯅ, ꯍꯦ ꯊꯥꯗꯕ ꯌꯥꯗꯕꯒꯤꯅꯤꯅꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯈꯩꯖꯨ ꯂꯩꯈꯥꯝꯗꯣ ꯏꯁꯥꯗꯒ ꯑꯣꯛꯁꯤꯜꯂꯛꯑꯦ꯫ ꯏꯆꯦꯒꯩꯁꯨ ꯂꯣꯏꯅ ꯆꯪꯁꯤꯜꯂꯛꯑꯦ꯫ ꯀꯩꯗꯧꯔꯒꯦ ꯍꯪꯕꯗ ꯏꯃꯥꯅ ꯋꯥꯔꯤꯁꯤꯡꯗꯣ ꯂꯤꯕ ꯃꯇꯝꯗ ꯃꯣꯏꯅ ꯍꯥꯏ, ꯑꯩꯈꯣꯏꯅ ꯂꯩꯔꯤꯁꯦ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯂꯥꯏꯐꯝ ꯇꯤꯟꯐꯝ ꯀꯟꯕ ꯃꯐꯝꯅꯦ ꯍꯥꯏꯅꯩ꯫ ꯑꯗꯨꯒ ꯅꯛꯅꯁꯨ ꯃꯪꯁꯦ ꯂꯩꯁꯤꯜꯂꯕꯅꯤꯅ ꯗꯁꯥ ꯁꯣꯝꯕ ꯃꯉꯣꯟꯗ ꯇꯧꯔꯤ ꯑꯣꯏꯔꯝꯅꯤ ꯍꯥꯏꯔꯒ ꯑꯩꯉꯣꯟꯗ ꯑꯣꯟꯁꯤꯜꯂꯒ ꯅꯪꯕꯨ ꯅꯁꯥꯗꯨ ꯀꯩꯗꯧꯔꯒꯦ ꯍꯪꯕꯗ ꯑꯩ ꯈꯨꯝꯗꯦ꯫ ꯄꯨꯟꯅ ꯏꯃꯨꯡꯗ ꯆꯪꯁꯦꯅ ꯑꯗꯨꯃꯨꯛ ꯆꯪꯉꯤ꯫ ꯑꯩ ꯃꯅꯝꯗꯣ ꯍꯩꯅꯗꯕꯗꯒꯤ ꯂꯤꯠꯂꯤꯕ ꯐꯨꯔꯤꯠꯁꯤꯅ ꯆꯤꯟꯁꯦ ꯈꯨꯝꯖꯤꯜꯂꯦ꯫ ꯑꯩꯒꯤ ꯏꯇꯧꯗꯨꯗ ꯏꯃꯥꯗꯤ ꯄꯥꯈꯠꯂ ꯃꯥꯜꯂꯦ꯫ ꯏꯃꯥꯅ ꯁꯦꯠꯂꯤꯕ ꯐꯅꯦꯛꯇꯨꯅ ꯏꯁꯥꯁꯦ ꯀꯣꯟꯁꯤꯜꯂꯛꯑꯦ꯫ ꯑꯩ ꯏꯃꯥꯅ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯨꯗ ꯁꯥꯎꯅꯤꯡꯗꯅ ꯀꯞꯄꯦ꯫ ꯕꯕꯥꯗꯁꯨ ꯏꯃꯥꯅ ꯐꯣꯟ ꯇꯧꯔꯒ ꯍꯥꯏꯕꯗꯒꯤ ꯕꯕꯥꯁꯨ ꯄꯥꯈꯠꯇꯅ ꯂꯥꯛꯑꯦ꯫ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯅꯥꯛꯇ ꯂꯩꯕ ꯃꯥꯏꯕ ꯊꯝꯕꯥꯜꯗꯣ ꯀꯧꯔꯦ꯫ ꯃꯇꯝꯁꯦ ꯑꯩ ꯏꯁꯥꯗꯤ ꯒ꯭ꯌꯥꯟ ꯇꯥꯕ ꯅꯠꯇꯦ꯫ ꯏꯃꯥꯅ ꯋꯥꯔꯤ ꯄꯨꯡꯕꯗꯣ ꯂꯤꯔꯛꯄꯗꯒꯤ ꯑꯩꯅ ꯃꯌꯥꯝꯅ ꯇꯥꯕꯗ ꯅꯨꯡꯉꯥꯏꯅꯕ ꯍꯥꯏꯗꯨꯅ ꯋꯥꯔꯤꯁꯦ ꯑꯩꯅ ꯂꯤꯕꯒꯤ ꯃꯑꯣꯡꯗ ꯑꯗꯨꯃꯛ ꯂꯤꯖꯔꯕꯅꯤ꯫ ꯃꯥꯏꯕ ꯊꯝꯕꯥꯜꯗꯣ ꯂꯥꯛꯑꯦ꯫ ꯃꯇꯝ ꯑꯁꯤꯗ ꯑꯩꯗꯤ ꯏꯁꯥꯁꯤ ꯇꯔꯪ ꯆꯠꯂꯕꯅꯤ꯫ ꯀꯣꯟꯅ ꯏꯃꯥꯅ ꯋꯥꯔꯤꯁꯦ ꯂꯤꯔꯛꯄꯅꯤ꯫ ꯃꯥꯏꯕ ꯑꯗꯨꯅ ꯏꯁꯤꯡ ꯄꯤꯔꯛꯑꯣꯅ ꯍꯥꯏꯕꯗꯒꯤ ꯏꯃꯥꯅ ꯏꯁꯤꯡꯗꯣ ꯄꯤꯔꯒ ꯁꯣꯜꯂꯒ ꯑꯩꯉꯣꯟꯗ ꯄꯤꯊꯛꯅꯕ ꯇꯧꯕ ꯃꯇꯝꯗ ꯑꯩꯅ ꯊꯛꯑꯣꯏ ꯍꯥꯏꯗꯨꯅ ꯃꯥꯏꯁꯦ ꯀꯣꯏꯔꯩ ꯂꯩꯕꯗꯒꯤ ꯏꯃꯥꯅ ꯐꯥꯔꯒ ꯅꯝꯗꯅ ꯄꯤꯊꯛꯑꯕꯖꯥꯠꯅꯤ꯫ ꯑꯩꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯅꯣꯡꯉꯥꯜꯂꯒ ꯂꯩꯔꯝꯃꯦ꯫ ꯑꯩꯒꯤ ꯃꯅꯥꯛꯇ ꯏꯃꯥ ꯄꯣꯛꯄ ꯑꯩꯒꯤꯅ ꯕꯣꯕꯣꯛꯁꯦ ꯐꯝꯃꯒ ꯂꯩꯔꯝꯃꯦ꯫ ꯕꯣꯕꯣꯛꯅ ꯑꯩꯉꯣꯟꯗ ꯊꯦꯡꯒꯦ ꯇꯧꯕ ꯃꯇꯝꯗ ꯑꯩꯅ ꯏꯔꯨꯖꯗꯅ ꯑꯩꯉꯣꯟꯗ ꯊꯦꯡꯀꯅꯣꯅ ꯇꯧꯕꯗꯒꯤ ꯕꯣꯕꯣꯛꯁꯨ ꯃꯁꯥꯗꯣ ꯄꯥꯈꯠꯂꯦ꯫ ꯕꯣꯕꯣꯛꯁꯦ ꯂꯥꯏ ꯊꯥꯖꯗꯕ ꯃꯤꯁꯛꯅꯤ꯫ ꯃꯉꯣꯟꯗ ꯃꯥꯏꯕ ꯃꯥꯏꯕꯤꯁꯦ ꯄꯟꯕ ꯌꯥꯗꯦ꯫ ꯃꯁꯤꯒꯤ ꯃꯔꯝꯁꯨ ꯂꯩ꯫ ꯕꯣꯕꯣꯛꯇꯤ ꯏꯃꯥꯗ ꯑꯉꯥꯡꯁꯦ ꯃꯀꯣꯛ ꯄꯨꯕ ꯉꯝꯗꯗꯅ ꯇꯧꯔꯤꯅꯤ, ꯍꯟꯗꯛꯁꯤꯗ ꯏꯔꯥꯡꯒ ꯊꯣꯛꯄꯁꯤꯗ ꯃꯁꯥꯗꯣ ꯄꯥꯈꯠꯂꯤ ꯑꯣꯏꯔꯝꯅꯤꯅ ꯍꯥꯏ꯫ ꯃꯗꯨꯒꯤ ꯏꯃꯥꯒ ꯏꯕꯣꯛꯒꯁꯨ ꯃꯔꯩ ꯌꯥꯝꯅ ꯌꯦꯠꯅꯩ꯫ ꯏꯃꯥꯅ ꯍꯥꯏ, ꯏꯃꯥꯒꯤ ꯂꯥꯏ ꯊꯥꯖꯗꯕꯗꯣ ꯇꯧꯔꯛꯀꯅꯨ꯫ ꯃꯥꯏꯕꯅ ꯍꯥꯎꯔꯩꯕꯤ ꯁꯝꯄꯨꯕꯤ ꯑꯣꯛꯅꯩ꯫ ꯑꯉꯥꯡꯁꯦ ꯊꯥꯗꯣꯛꯀꯅꯨ, ꯃꯊꯟꯇ ꯂꯩꯍꯟꯒꯅꯨ, ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯧ ꯍꯥꯏꯔꯝꯃꯦꯅ ꯍꯥꯏ꯫ ꯏꯃꯥꯒꯤ ꯈꯪꯗꯅ ꯍꯦꯛꯇ ꯉꯥꯡꯕꯗꯣ ꯉꯥꯡꯉꯛꯀꯅꯨ꯫ ꯅꯣꯡꯉꯥꯜꯂꯒ ꯑꯃꯨꯛ ꯃꯥꯏꯕ ꯊꯝꯕꯥꯜꯅ ꯂꯥꯏ ꯈꯨꯔꯝꯃꯦ꯫ ꯑꯩ ꯏꯁꯥꯁꯦ ꯇꯔꯪ ꯑꯃꯗ ꯑꯗꯨꯝ ꯂꯩ꯫ ꯕꯕꯥꯅ ꯏꯃꯥꯗ ꯉꯥꯡꯉꯤ, ꯅꯪꯅ ꯑꯉꯥꯡꯁꯦ ꯃꯊꯟꯇ ꯊꯅꯝ ꯇꯧꯔꯤꯅꯦ꯫ ꯅꯪꯅ ꯆꯠꯇꯧ ꯂꯩꯔꯁꯨ ꯑꯩꯉꯣꯟꯗ ꯍꯥꯏꯔꯝꯕ ꯌꯥꯏ꯫ ꯉꯁꯤꯗꯒꯤ ꯅꯪꯒ ꯑꯉꯥꯡꯁꯦ ꯇꯨꯝꯃꯤꯟꯅꯔꯣ ꯍꯥꯏꯕꯗꯒꯤ ꯏꯃꯥꯒ ꯑꯩꯒ ꯇꯨꯝꯃꯦ꯫ ꯑꯁꯨꯝꯅ ꯅꯣꯡ ꯅꯤꯅꯤꯗꯤ ꯏꯁꯥꯁꯦ ꯈꯔ ꯑꯃꯨꯛ ꯐꯔꯦ꯫ ꯏꯃꯥꯁꯨ ꯂꯥꯏ ꯈꯨꯔꯝꯈꯤꯕꯗꯨꯅ ꯐꯔꯦ ꯍꯥꯏꯅ ꯈꯜꯂꯦ꯫ ꯑꯗꯨꯅ ꯑꯩ ꯏꯅꯥꯎꯅꯨꯄꯤꯒ ꯑꯩꯒꯁꯦ ꯑꯃꯨꯛ ꯇꯨꯝꯃꯒꯦ ꯑꯩꯅ ꯌꯥꯔꯅꯤ ꯍꯥꯏꯕꯗꯒꯤ ꯏꯃꯥꯁꯨ ꯍꯣꯏ ꯇꯨꯝꯃꯤꯟꯅꯔꯣꯅ ꯇꯨꯝꯃꯦ꯫ ꯑꯗꯨꯕꯨ ꯏꯅꯥꯎꯅꯨꯄꯤꯒ ꯑꯩꯒ ꯇꯨꯝꯕ ꯅꯨꯃꯤꯠꯁꯤꯒꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯆꯕꯨꯛ ꯃꯇꯝꯅꯤ꯫ ꯑꯩ ꯑꯍꯤꯡꯗꯨꯗ ꯃꯤꯀꯞ ꯈꯪꯇꯣꯛ ꯊꯣꯛꯂꯛꯈꯤ꯫ ꯋꯥꯈꯜꯁꯤꯗ ꯑꯩꯅ ꯎꯈꯤꯕ ꯅꯨꯄꯤꯗꯨꯒꯤ ꯁꯛꯇꯝꯗꯣ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯈꯤ꯫ ꯃꯇꯝ ꯑꯁꯤꯗ ꯑꯩꯉꯣꯟꯗ ꯃꯤ ꯑꯃꯅ ꯀꯣꯜꯂꯛꯈꯤ꯫ ꯑꯩꯒꯤ ꯋꯥꯈꯜꯗ ꯀꯣꯜꯂꯛꯏꯕ ꯈꯨꯠꯇꯣ ꯏꯅꯥꯎꯅꯨꯄꯤꯒꯤ ꯈꯨꯠꯅꯦꯅ ꯈꯜꯂꯤꯕꯅꯤ꯫ ꯑꯩꯅ ꯈꯨꯠꯇꯣ ꯄꯥꯏꯕ ꯃꯇꯝꯗ ꯏꯪ ꯏꯪ ꯂꯥꯎꯏ꯫ ꯑꯩ ꯃꯈꯨꯠꯇꯣ ꯂꯧꯊꯣꯛꯀꯦꯅ ꯃꯥꯏꯁꯦ ꯑꯣꯟꯊꯣꯔꯒ ꯌꯦꯡꯕ ꯃꯇꯝꯗ ꯏꯅꯥꯎꯅꯨꯄꯤꯗꯤ ꯂꯩꯊꯣꯛꯑꯒ ꯇꯨꯝꯃ ꯂꯩꯔꯝꯃꯦ꯫ ꯑꯗꯨꯕꯨ ꯑꯩꯉꯣꯟꯗ ꯈꯨꯠ ꯑꯃꯗꯤ ꯑꯗꯨꯝ ꯀꯣꯜꯂꯤ꯫ ꯃꯁꯤꯗꯒꯤ ꯑꯩ ꯀꯤꯕ ꯄꯥꯈꯠꯄꯅ ꯏꯃꯥꯕꯨ ꯀꯧꯋꯦ꯫ ꯏꯃꯥꯁꯨ ꯃꯤꯀꯞꯇꯣ ꯊꯣꯛꯂꯛꯑꯦ꯫ ꯑꯩꯉꯣꯟꯗ ꯀꯩꯗꯧꯔꯒꯦꯅ ꯍꯪꯕꯗ ꯑꯩꯅ ꯏꯃꯥꯗ ꯍꯥꯏ, ꯏꯃꯥꯅ ꯆꯪꯁꯤꯜꯂꯒ ꯌꯦꯡꯕ ꯃꯇꯝꯗ ꯀꯅꯥꯁꯨ ꯂꯩꯇꯦ, ꯅꯪꯒꯤ ꯋꯥꯈꯜꯅꯅꯦꯅ ꯍꯥꯏ꯫ ꯏꯃꯥ ꯂꯥꯛꯄꯗꯒꯤ ꯀꯣꯜꯂꯝꯕ ꯈꯨꯠꯇꯨꯁꯨ ꯀꯣꯜꯂꯝꯗ꯭ꯔꯦ꯫ ꯑꯩ ꯄꯨꯡꯉꯛ ꯉꯛꯈꯤ꯫ ꯏꯃꯥꯅ ꯉꯥꯡꯉꯤ, ꯅꯪꯅ ꯋꯥꯈꯜꯗꯣ ꯄꯥꯈꯟ ꯈꯟꯖꯤꯟ ꯇꯧꯔꯤꯅꯦ, ꯈꯟꯖꯟꯒꯅꯣꯅ ꯍꯥꯏ꯫ ꯃꯁꯤꯗꯒꯤ ꯑꯩꯁꯨ ꯃꯁꯦ ꯑꯩꯒꯤ ꯋꯥꯈꯜꯅ ꯑꯣꯏꯔꯝꯃꯅꯤ ꯈꯜꯂꯒ ꯅꯨꯃꯤꯠꯇꯣ ꯀꯤꯅ ꯅꯣꯡꯉꯥꯟꯕ ꯉꯥꯏꯈꯤ꯫ ꯅꯨꯃꯤꯠꯇꯨꯃ ꯑꯁꯨꯝꯅ ꯍꯧꯈ꯭ꯔꯦ꯫ ꯅꯣꯡꯉꯥꯜꯂꯒ ꯑꯌꯨꯛꯀꯤ ꯆꯥꯛ ꯆꯥꯕꯁꯦ ꯇꯣꯛꯂꯦ꯫ ꯑꯩ ꯕꯕꯥꯅ ꯁ꯭ꯀꯨꯜꯁꯨ ꯀꯥꯍꯟꯗ꯭ꯔꯦ꯫ ꯅꯣꯡ ꯅꯤꯅꯤ ꯈꯔ ꯐꯔꯕ ꯃꯇꯨꯡꯗ ꯆꯠꯂꯣꯅ ꯆꯠꯍꯟꯗ꯭ꯔꯦ꯫ ꯑꯩ ꯁꯨꯃꯥꯡꯗ ꯐꯝꯃꯒ ꯅꯨꯡꯁꯥ ꯌꯥꯏꯔꯒ ꯂꯩ꯫
Matam asida akhoi nakanda leiriba mang aduda munna sum yenga lei kem duda sum yenge aigi matawsida imana ibema imungda sango nang mapanda lerno habadagi ai su sange nga phamungda hipaga phone sum yenga lei adubu phone yengna ai adum tum thakre aina makeup tholpa matamda numi taram daure isa se inam nam sile haining singba phaude wangang ning basu phaude jumna imana wa ma haraso isada maksaudu saunba phawe numidangi sak thongba imana hawkhre aidi phamungda hipaga lei matam asida karamdagi no khangde mi amana aibu tholo habagi makhonama nakong asida tarakhe ipanu pana langpadada ai khonjengi maikedo khanghaudre isada saunidana aina ipanu pada changsilaga phui imasu aigi matawsida kemta haraktre ipanu pada se nangna langbagi sauri oramne kakpano na themkhre ai saunina phangda phamaga lei matam asida imana chak pusle ai phamungda phamaga chakto sumtolaga lei matam sida imagi satamda nipisina engoda chakto ilo haiduna aigi nakana nipisa phamaga lei ma sakla men hai aina chakto inge haba matamda sidadi chakto saningde aigi mafamda la on hai aina mafamda kaidna hangma matamda mangdane mi polofam mangdani lao aigi punne chakto sa se haramaga nupido thoki ai sa pukhamda parga thoki to ba matamda ma laibu phai kaida satoino na hange imana pharpoduda ai sauna imagi manata sake imaga mangda chak saminaruge imado saklame haiduna aina launa ngange aina lawbadu tabadagi barada leba mi kaiso aigi manata loina sinsilakhi moi myamna aibu phai aduba idi sauduna misya khana yengduna ngangangduna ngange mi khaina khajula kham okto habadagi khajula khamso okto bazani aidi moina kana phanara bazani masidagi amo maiba koroga yangma matamda angase mangda lai onare lai ama khoramda bayaro habadagi khudakta posi langa laido khoramkhi numitumadi isase khara gyan tabado na tawi adugadi amo nipido uba hore amusu sauna ui amusu sakphamdo nungaitana ui magi manakta lakte mathana thami habagi maone masidagi ai lona kanam khangandabi mangsida chatlage haina khalle numidangi matamne ima baba punna sakhumda saksari aidi moina hana pijare punna saksari nge tanjadada ai mangdu tamna chelage haina khallaga tumina ai tholakhe aduga thuna ai mangduda senthoe matamasida babagi manaunupa aigina kakase saktopagi makhot hamtokpa tholokpa jane aina chenkhibuda ubudagi kakana tanaraga aibu phai moina habada aina cheliba khusendo yamna kana chele angabagi maongdonasu tawena hai imaso mapana chentoraga aibu pusile aigi midana bido mangduda lepaga lao haiduna makhot aniduna khatuna kauri madu ubada aibu thado haiduna aina kaptuna lauduna ngamba jane masidagi thangnaba lekagi misingso loina sisinarpa jane aigi matawduda angang phaba kidana kapena hai asumna aina phaba kawba leitabsida imaso babaso bobokso loina matha sare mi amana amo mangda saksadum ahum katho adugo phabana habdagi imana kalab jane khara amana amo hello onabo oramne khara amana amo haribi sambobi onabo oramne haribi sambobi onabase mama saraga koktopane haiduna habdagi imaso phabu pharabade haiduna maiba amada muye maibi amada muye moina harapasingdo loina toraba jatne aduba isasi tarang amada dum lai angawidona jorom paranso panglonda lolina hai ahingi matamdaso imadi pakhatana tumdabida aibu sanga lairaba jatne ahingduda aisha phupu hawgatle aduga mangduda chakya haiduna tawba jatne imaso babaso aigi matawduda tasena matha sare aibu senabada babaso thabakamta satre masidagi imaso tawphang khangdabadagi
ꯏꯃꯥꯒꯤ ꯃꯅꯥꯎꯅꯨꯄꯤ ꯆꯆꯥꯗ ꯐꯣꯟꯁꯦ ꯇꯧꯔꯒ ꯇꯝꯒꯦ ꯇꯧꯕ ꯃꯇꯝꯗ ꯃꯗꯨꯁꯨ ꯑꯩꯅ ꯐꯣꯟ ꯇꯧꯔꯤꯗꯣ ꯀꯅꯥꯗꯅꯣ ꯑꯩꯒꯤ ꯋꯥꯔꯤ ꯀꯅꯥꯝꯇꯗ ꯁꯥꯒꯅꯣ ꯍꯥꯏꯔꯛꯄꯗꯒꯤ ꯏꯃꯥꯁꯦ ꯄꯥꯈꯠꯇꯅ ꯑꯩꯒꯤ ꯃꯥꯡꯗ ꯐꯣꯟꯁꯦ ꯇꯧꯗ꯭ꯔꯕ ꯖꯥꯠꯅꯤ꯫ ꯀꯣꯟꯅ ꯑꯩꯅ ꯇꯨꯝꯈ꯭ꯔꯕ ꯃꯇꯝ ꯄꯨꯡ 9 ꯈꯔ ꯍꯦꯜꯂꯕ ꯃꯇꯝꯁꯤꯗ ꯏꯃꯥꯅ ꯑꯩ ꯇꯥꯗꯅꯕ ꯍꯥꯏꯗꯨꯅ ꯇꯨꯃꯤꯟꯅ ꯃꯄꯥꯟꯗ ꯊꯣꯛꯑꯒ ꯆꯆꯥꯁꯤꯗ ꯐꯣꯟ ꯇꯧꯔꯕ ꯖꯥꯠꯅꯤ꯫ ꯏꯃꯥꯁꯨ ꯃꯊꯟꯇ ꯊꯣꯛꯄ ꯀꯤꯕꯒꯤ ꯈꯩꯖꯨ ꯂꯩꯈꯥꯝꯁꯦ ꯑꯣꯛꯊꯣꯛꯑꯒ ꯏꯃꯥꯒꯤ ꯅꯥꯀꯟꯗ ꯈꯔ ꯂꯥꯞꯅ ꯊꯝꯕ ꯖꯥꯠꯅꯤ꯫ ꯏꯃꯥꯅ ꯆꯆꯥꯗ ꯋꯥꯔꯤ ꯄꯨꯝꯕ ꯇꯝꯕ ꯃꯇꯝꯗ ꯃꯗꯨꯗꯤ ꯑꯍꯩꯕ ꯃꯥꯏꯕꯔꯥ ꯃꯥꯏꯕꯤꯔꯥ ꯑꯃ ꯇꯥꯟꯅꯁꯤ, ꯅꯠꯇ꯭ꯔꯗꯤ ꯑꯉꯥꯡꯗꯣ ꯉꯥꯎꯈꯤꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯏꯃꯥꯅ ꯊꯅꯝꯕ ꯈꯩꯖꯨ ꯂꯩꯈꯥꯝ ꯍꯥꯞꯄ ꯄ꯭ꯂꯦꯠꯇꯣ ꯀꯧꯈꯥꯏꯕꯒꯤ ꯃꯈꯣꯟ ꯑꯃ ꯇꯥꯔꯛꯈꯤ ꯍꯥꯏ꯫ ꯏꯃꯥꯗꯤ ꯄꯥꯈꯠꯇꯅ ꯐꯣꯟꯗꯨ ꯊꯝꯃꯒ ꯈꯩꯖꯨ ꯂꯩꯈꯥꯝ ꯊꯝꯕꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯌꯦꯡꯕ ꯃꯇꯝꯗ ꯀꯔꯤꯁꯨ ꯇꯧꯔꯝꯗ꯭ꯔꯦ꯫ ꯏꯃꯥꯒꯤ ꯋꯥꯈꯜꯗꯅ ꯈꯩꯖꯨ ꯂꯩꯈꯥꯝꯗꯣ ꯍꯨꯏꯅꯔꯥ ꯍꯧꯗꯣꯡꯅꯔꯥ ꯍꯩꯗꯣꯏꯖꯥꯠꯂꯅ ꯈꯜꯂꯤꯅꯤ꯫ ꯃꯗꯨ ꯑꯣꯏꯔꯝꯗꯕꯗꯨꯗ ꯏꯃꯥꯁꯦ ꯄꯥꯈꯠꯇꯅ ꯏꯃꯨꯡꯗ ꯆꯪꯁꯤꯜꯂꯛꯑꯕ ꯖꯥꯠꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯏꯃꯥꯅ ꯈꯜꯂꯦꯅ ꯍꯥꯏ ꯑꯩꯅ ꯄꯥꯎꯗ ꯇꯝꯕꯒꯤ ꯇꯧꯔꯛꯏꯕ ꯖꯥꯠꯅꯦꯅ ꯈꯜꯂꯦ ꯍꯥꯏ꯫ ꯀꯣꯟꯅꯊꯪꯗ ꯃꯥꯏꯕ ꯑꯃ ꯊꯦꯡꯅꯩ꯫ ꯃꯥꯏꯕ ꯑꯁꯤꯅ ꯅꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝꯁꯤ ꯂꯥꯏꯐꯝ ꯇꯤꯟꯐꯝ ꯀꯜꯂꯤ, ꯂꯥꯏ ꯇꯤꯟ ꯈꯣꯏꯔꯝꯕꯒ ꯐꯖꯅ ꯁꯥꯈꯤꯕ ꯃꯐꯝꯁꯨ ꯅꯠꯇꯦ, ꯑꯗꯨꯅ ꯅꯛꯅꯁꯨ ꯃꯪꯉꯝꯁꯨ ꯂꯩꯁꯤꯜꯂꯦ꯫ ꯅꯣꯏꯅ ꯅꯤꯡꯖꯕ ꯂꯥꯏ ꯑꯃ ꯂꯥꯠꯂꯒ ꯃꯗꯨ ꯙꯨꯞ ꯊꯥꯎꯃꯩ ꯊꯥꯔꯒ ꯅꯨꯡꯇꯤꯒꯤ ꯈꯣꯏꯔꯝꯃꯨ꯫ ꯅꯨꯃꯤꯠ ꯑꯀꯟ ꯑꯀꯟꯕ ꯇꯠꯅꯕ 9 ꯄꯥꯟꯕ ꯑꯁꯤꯒꯨꯝꯕ ꯃꯇꯝꯗ ꯈꯩꯖꯨ ꯂꯩꯈꯥꯝ ꯑꯣꯛꯊꯣꯛꯎ, ꯑꯗꯨꯒ ꯃꯁꯥꯗ ꯖꯟꯇ꯭ꯔ ꯑꯃꯁꯨ ꯂꯥꯏ ꯇꯤꯟ ꯆꯪꯗꯅꯕ ꯉꯥꯛꯊꯣꯛꯅꯕ ꯁꯤꯁꯤ ꯍꯥꯏꯕꯗꯒꯤ ꯑꯩ ꯁꯤꯈꯤ꯫ ꯂꯥꯏ ꯇꯤꯟꯁꯨ ꯀꯌꯥ ꯑꯃ ꯈꯣꯏꯔꯝꯈꯤ꯫ ꯑꯁꯨꯝꯅ ꯇꯧꯕꯗꯒꯤ ꯑꯩꯁꯦ ꯇꯞꯅ ꯇꯞꯅ ꯐꯔꯛꯈꯤ꯫ ꯍꯧꯖꯤꯛꯁꯨ ꯃꯔꯛ ꯃꯔꯛꯇ ꯃꯪꯗ ꯅꯨꯄꯤꯁꯦ ꯂꯦꯞꯄꯒ ꯎꯏ꯫ ꯑꯩꯅ ꯎꯔꯤꯕ ꯁꯛꯇꯝꯗꯣ ꯌꯦꯛꯑꯒ ꯊꯝꯃꯦ꯫ ꯏꯃꯥꯅ ꯃꯗꯣ ꯊꯦꯡꯅꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯏꯃꯥꯅ ꯄꯥꯈꯠꯅ ꯑꯩꯉꯣꯟꯗ ꯉꯥꯡꯉꯤ, ꯑꯗꯨꯒ ꯑꯩꯅ ꯌꯦꯛꯏꯕ ꯁꯛꯇꯝꯗꯣ ꯃꯗꯨꯁꯨ ꯏꯃꯥꯅ ꯃꯩ ꯊꯥꯗꯣꯛꯈ꯭ꯔꯦ꯫ ꯑꯩꯅ ꯀꯟꯅ ꯅꯥꯔꯤꯉꯩ ꯃꯔꯛꯇꯨꯗꯁꯨ ꯏꯃꯥꯅ ꯍꯥꯏꯕ ꯃꯇꯝꯗ ꯑꯀꯤ ꯑꯀꯤꯕ ꯊꯧꯗꯣꯛ ꯀꯌꯥ ꯑꯃꯁꯨ ꯑꯍꯤꯡꯗ ꯇꯣꯏꯅ ꯊꯣꯛꯑꯦꯅ ꯍꯥꯏ꯫ ꯍꯧꯖꯤꯛꯁꯨ ꯃꯔꯛ ꯃꯔꯛꯇ ꯌꯨꯝꯒꯤ ꯑꯀꯣꯏꯕꯗ ꯃꯤꯅ ꯆꯠꯄꯒꯤ ꯃꯈꯣꯟ, ꯆꯦꯟꯕꯒꯤ ꯃꯈꯣꯟ ꯏꯇꯠ ꯇꯠꯇꯅ ꯇꯥꯏ꯫ ꯃꯁꯦ ꯑꯩꯈꯣꯏꯗ ꯅꯠꯇꯦ, ꯄꯔꯥꯁꯤꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯁꯨ ꯂꯣꯏꯅ ꯇꯥꯏ ꯍꯥꯏ꯫ ꯃꯪꯂꯣꯝꯗꯁꯨ ꯃꯤ ꯄꯣꯠꯂꯣꯏꯕꯒꯤ, ꯃꯤꯅ ꯀꯞꯄꯒꯤ ꯃꯈꯣꯟꯁꯨ ꯇꯥꯏ꯫ ꯏꯃꯥ ꯍꯣꯏ ꯃꯣꯏꯅ ꯈꯜꯂꯤꯕꯅ ꯑꯁꯦꯡꯕꯒꯤ ꯃꯤ ꯄꯣꯠꯂꯣꯏꯔꯤꯕ ꯈꯜꯂꯤ, ꯑꯗꯨꯕꯨ ꯅꯣꯡꯉꯥꯜꯂꯒ ꯍꯪꯅꯕ ꯃꯇꯝꯗꯗꯤ ꯃꯤ ꯄꯣꯠꯂꯣꯏꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯑꯃꯨꯛ ꯑꯃꯨꯛ ꯃꯊꯤꯁꯦ ꯌꯥꯝꯅ ꯇꯣꯏꯅ ꯐꯣꯡꯉꯤ꯫ ꯅꯨꯡꯊꯤ ꯅꯣꯡꯃꯡꯕꯗꯁꯨ ꯃꯈꯣꯟꯀꯌꯥ ꯇꯥꯏ, ꯑꯗꯨꯕꯨ ꯂꯩꯐꯝ ꯂꯩꯇ꯭ꯔꯤꯕꯅ ꯏꯁꯣꯔ ꯈꯨꯔꯨꯝꯗꯨꯅ ꯃꯐꯝꯁꯤꯗ ꯑꯗꯨꯃꯛ ꯂꯩꯔꯤ꯫ ꯅꯣꯡꯃꯁꯨ ꯑꯩ ꯀꯥꯂꯦꯟ ꯁꯨꯇꯤ ꯊꯥꯕꯒꯤ ꯏꯃꯥꯗ ꯑꯩ ꯃꯇꯝ ꯈꯔ ꯆꯆꯥ ꯍꯣꯏꯗ ꯂꯩꯒꯦꯅ ꯍꯥꯏꯗꯨꯅ ꯑꯩ ꯆꯠꯂꯤ꯫ ꯑꯗꯨꯕꯨ ꯆꯆꯥ ꯍꯣꯏꯗ ꯑꯩꯅ ꯇꯨꯝꯕ ꯃꯇꯝꯗ ꯑꯍꯤꯡꯗ ꯑꯍꯜ ꯃꯁꯛ ꯑꯣꯏꯔꯕ ꯑꯩꯉꯣꯟꯗꯅ ꯄꯨꯄꯨꯅꯤ ꯍꯥꯏꯗꯨꯅ ꯇꯧꯏ ꯂꯥꯛꯑꯦ꯫ ꯄꯨꯄꯨꯅ ꯍꯥꯏ ꯅꯪ ꯃꯐꯝꯁꯤꯗ ꯂꯩꯊꯣꯛꯀꯅꯣ, ꯅꯪꯒꯤ ꯅꯃꯥꯒꯤ ꯃꯅꯥꯛꯇ ꯂꯦꯡꯗꯅ ꯂꯩꯌꯣ, ꯅꯪꯅ ꯃꯐꯝꯁꯤꯗ ꯂꯩꯔꯗꯤ ꯅꯪꯉꯣꯟꯗ ꯍꯦꯟꯅ ꯐꯠꯇꯕ ꯊꯣꯛꯀꯅꯤ ꯍꯥꯏꯔꯝꯈꯤ꯫ ꯑꯩ ꯃꯤꯀꯞ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯏꯁꯥꯁꯦ ꯌꯥꯝꯅ ꯀꯤꯈꯤ꯫ ꯅꯣꯡꯉꯥꯟꯕꯒ ꯏꯃꯥꯗ ꯐꯣꯟ ꯇꯧꯔꯒ ꯑꯩꯅ ꯑꯩꯒꯤ ꯃꯪꯒꯤ ꯋꯥꯔꯤꯗꯣ ꯏꯃꯥꯗ ꯂꯣꯏꯅ ꯇꯝꯃꯦ꯫ ꯃꯁꯤꯗꯒꯤ ꯕꯕꯥꯅ ꯄꯥꯈꯠꯇꯨꯅ ꯑꯩꯕꯨ ꯂꯧꯕ ꯂꯥꯛꯑꯦ꯫ ꯑꯩ ꯏꯁꯥꯃꯛ ꯀ꯭ꯂꯥꯁ 7ꯅꯦ, ꯑꯗꯨꯅ ꯑꯉꯥꯡ ꯑꯣꯏꯅ ꯁꯨꯃꯥꯏꯅ ꯇꯧꯕꯁꯤꯗ ꯏꯃꯥ ꯕꯕꯥꯗꯤ ꯃꯊꯥ ꯌꯥꯝꯅ ꯁꯥꯏ꯫ ꯑꯩꯅ ꯁꯨꯃꯥꯏꯅ ꯇꯧꯋꯦ ꯍꯥꯏꯕ ꯑꯈꯪꯕ ꯃꯤꯁꯤꯡꯅꯗꯤ ꯅꯆꯥꯅꯨꯄꯤꯗꯣ ꯂꯥꯏ ꯇꯧꯅꯤ ꯑꯣꯏꯔꯝꯅꯤ ꯍꯥꯏꯕꯁꯨ ꯌꯥꯎꯏ꯫ ꯈꯪꯗꯦ, ꯏꯁꯥꯁꯦ ꯑꯀꯤꯕꯅ ꯄꯤꯛ ꯊꯜꯂꯤ꯫ ꯃꯔꯛ ꯃꯔꯛꯇ ꯑꯩꯈꯣꯏꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯃꯪꯁꯤꯗ ꯈꯪꯌꯦꯡ ꯌꯦꯡꯅꯤꯡꯕꯁꯨ ꯐꯥꯎꯔꯛꯏ꯫ ꯋꯥꯈꯜꯁꯤꯗ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯑꯣ ꯍꯥꯏꯕꯒꯨꯝ ꯑꯩꯕꯨ ꯃꯪꯁꯤꯗ ꯆꯤꯡꯁꯤꯜꯂꯤ꯫ ꯃꯪꯗꯨꯗ ꯆꯠꯂꯒ ꯙꯨꯞ ꯀꯦꯟꯗꯜ ꯀꯠꯅꯤꯡꯕꯁꯨ ꯐꯥꯎꯏ꯫ ꯅꯨꯄꯤꯗꯨꯒꯤꯅꯤ ꯍꯥꯏꯗꯨꯅ ꯆꯥꯛꯁꯨ ꯀꯠꯅꯤꯡꯕ ꯐꯥꯎꯏ꯫ ꯑꯗꯨꯕꯨ ꯃꯗꯣ ꯑꯩꯅ ꯏꯃꯥꯗ ꯍꯥꯏꯕ ꯃꯇꯝꯗ ꯏꯃꯥꯅ ꯐꯠꯇꯦꯅ ꯍꯥꯏ꯫ ꯁꯨꯃꯥꯏꯅ ꯇꯣꯏꯅ ꯀꯠꯊꯣꯛꯄꯁꯦ ꯇꯣꯏꯅ ꯑꯗꯨꯝ ꯇꯥꯜꯂꯦꯅ ꯍꯥꯏ꯫ ꯑꯗꯨꯅ ꯏꯕꯦꯝꯃ ꯅꯪ ꯃꯪꯁꯤꯒꯤ ꯃꯅꯥꯛꯇ ꯆꯠꯄ ꯌꯥꯗꯦꯀꯣꯅ ꯍꯥꯏ꯫ ꯑꯩ ꯍꯥꯟꯅꯒꯨꯝꯅꯗꯤ ꯇꯧꯗ꯭ꯔꯦ, ꯑꯗꯨꯕꯨ ꯏꯁꯥꯁꯦ ꯃꯪꯁꯤꯗ ꯂꯥꯛꯑꯣ ꯍꯥꯏꯕꯒꯨꯝ ꯈꯨꯠ ꯈꯠꯇꯨꯅ ꯀꯧꯔꯛꯄꯒꯨꯝ ꯑꯗꯨꯃꯛ ꯐꯥꯎꯔꯤ꯫ ꯑꯩ ꯃꯪꯁꯤꯗ ꯑꯃꯨꯛ ꯑꯃꯨꯛ ꯆꯠꯅꯤꯡꯕꯁꯨ ꯐꯥꯎꯏ꯫ ꯃꯁꯦ ꯀꯔꯤꯒꯤꯅꯣ ꯈꯪꯗ꯭ꯔꯦ꯫ ꯃꯇꯥꯡ ꯑꯁꯤꯗ ꯔꯤꯌꯦꯜ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯁꯤ ꯃꯌꯥꯝꯗ ꯇꯥꯍꯟꯖꯕ ꯂꯣꯏꯖꯔꯦ꯫ ꯃꯌꯥꯝꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ, ꯁꯦꯌꯔ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ꯫ ꯑꯔꯣꯏꯕꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ
ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ꯫